Haurakliba mirolna puyada Phumduna Leiriba Mapal Naidraba Loushing Pukei asi Neinaba Matam Oire haina social activist Ningthemcha Sanayaima fongdokre lamdamasigi senglaba scripture ama oiriba Puya gi lairik chama humfunithoi yauba Puya haina mingthonba lairik ama ngasi Imphal West ki Uripo Kangchup Road Ningthau Khongjam Laikai de Leiba Laikhidraba Pandit Ningthau Khongjam Khel Chandra Padmasri gi yumda pangthokiba achamba thoram amada lairik adu haunabi matungina fongki thoram adu saruki akiba Ningthemcha Sanayaima mahakna hai chahi kun changna kanna honaduna miyamna paba yaba khangba yaba mongda ngasi achauba Puya gi lairik ama fongdok pangamba asi apenba poi ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨ ꯆꯤꯡꯎ ꯃꯥꯏꯆꯧ ꯀꯌꯥꯅ ꯏꯗꯨꯅ ꯊꯝꯂꯝꯂꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯃꯌꯥꯝ ꯑꯁꯤ ꯉꯁꯤ ꯄꯨꯌꯥꯒꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯄ ꯑꯁꯤ ꯈꯪ ꯍꯩꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯍꯣꯠꯅꯖꯃꯟꯅꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯉꯁꯤ ꯄꯨꯌꯥ ꯑꯁꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯑꯆꯧꯕ ꯂꯟ ꯑꯃ ꯁꯦꯝꯒꯠꯂꯝꯕ Laikhidraba Padmasri Ningthau Khongjam Khel Chandrabu matang asida aikoina kaufam thokte ngasi amadi haurakliba mahairoi sing naha oiriba scholar singna puyada iramliba Loushing Pukei langai kaya asi kupna nenabagi tangai fadaba lei haina mahakna makha takhi Akoi miyam nisanyam baruina nahasing ayusi college university adagi higher secondary school oza oiribasi mahiro oiribasingna akoi puya langai asi larik asi pa kare masai stai bage pai purusing itu ko ado kaya na thak bagi habisi nainaba no ko bagi tangam su sai itu